ꯊꯣꯏꯕꯤ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨ ꯋꯥꯈꯜꯅ ꯄꯨꯡꯊꯟ ꯊꯜꯂꯤ. ꯂꯟꯆꯥꯒꯤ ꯁꯛꯇꯝꯗꯨ ꯃꯤꯠꯃꯥꯡꯗ ꯎꯗꯨꯅꯇ ꯂꯩ. ꯂꯟꯆꯥꯕꯨ ꯎꯔꯨꯔꯒ ꯉꯥꯟꯊꯣꯏꯕꯨꯁꯨ ꯍꯦꯟꯅ ꯎꯅꯤꯡꯂꯛꯏ. ꯋꯥꯈꯜ ꯃꯌꯥꯝꯗꯨ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯗ ꯂꯩꯔꯛ ꯃꯆꯤꯟ ꯍꯦꯟꯖꯤꯜꯂꯛꯄꯗ ꯉꯥꯟꯊꯣꯏꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯏ. ꯂꯥꯞꯅ ꯉꯥꯟꯊꯣꯏ ꯃꯥꯟꯕ ꯅꯨꯄꯤ ꯑꯃ ꯎꯕꯗꯨꯗ ꯊꯣꯏꯕꯤ ꯒꯥꯔꯤ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯏ. ꯕꯤꯜꯗꯤꯡ ꯑꯗꯨ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯁꯤꯜꯂꯛꯂꯦ. ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯒ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯒ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯤ. ꯃꯅꯨꯡꯒꯤ ꯏꯟꯇꯦꯔꯤꯌꯔ ꯍꯥꯞꯀꯗꯕ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯊꯕꯛ ꯁꯪꯕ ꯃꯇꯝꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯤ. ꯕꯦꯜꯀꯣꯅꯤ ꯃꯆꯥ ꯑꯃ ꯍꯥꯞꯂꯤꯕꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯅꯣ ꯑꯃꯅ ꯃꯥꯕꯨ ꯀꯧꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ. ꯉꯥꯟꯊꯣꯏ. ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯣꯏꯕꯤꯅ ꯊꯣꯡꯖꯤꯜꯂ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯥꯟꯊꯣꯏꯗꯤ ꯈꯔ ꯉꯛꯆꯥꯅꯤ. ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯈꯨꯝꯕꯁꯨ ꯈꯨꯝꯗꯦ. ꯏꯃꯥꯅ ꯅꯪ ꯂꯥꯛꯈꯤꯗꯝꯕꯗꯨꯗ ꯁꯨꯝ ꯆꯪꯉꯛꯄꯅꯤ. ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯋꯥꯍꯪ ꯑꯗꯨ ꯌꯥꯝꯅ ꯀꯤꯖꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯄꯅꯤ. ꯃꯇꯧꯗꯨꯗ ꯉꯥꯟꯊꯣꯏ ꯇꯞꯅ ꯈꯨꯝꯂꯛꯏ. ꯉꯥꯏꯍꯥꯛ ꯑꯣꯏꯔꯤ. ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯊꯣꯏꯕꯤ? ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯨꯕꯅꯤ. ꯑꯣ, ꯆꯪꯉꯣ. ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯅ ꯐꯝꯅꯅꯕ ꯐꯤꯗꯥ ꯑꯃ ꯄꯤꯔꯛꯏ. ꯊꯣꯏꯕꯤꯁꯨ ꯍꯧꯖꯤꯛꯇꯗ ꯊꯣꯡꯖꯤꯜ ꯀꯥꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯏ. ꯑꯁꯨꯝꯅ ꯅꯣꯡꯃꯗ ꯇꯧꯅꯈꯤꯕ ꯅꯠꯇꯦ. ꯑꯃꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯣꯛꯇꯨꯅ ꯂꯩꯊꯣꯛꯄꯒꯤ ꯕꯦꯔꯥ ꯂꯩꯅꯗꯅ ꯂꯣꯏꯅꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯏꯅꯔꯦ. ꯃꯈꯥꯗ ꯈꯥꯝꯃꯤꯕ ꯔꯦꯗ ꯀꯂꯔꯒꯤ ꯒꯥꯔꯤꯁꯤ ꯅꯪꯒꯤꯔꯣ? ꯍꯣꯏ, ꯃꯥꯅꯤ. ꯅꯪꯅ ꯊꯥꯏꯅ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯔꯦꯗ ꯀꯂꯔꯒꯤ ꯀꯥꯔ ꯊꯧꯒꯅꯤ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯕ ꯊꯨꯡꯉꯦꯀꯣ? ꯌꯥꯝꯅꯁꯨ ꯄꯛꯆꯔꯝꯒꯅꯤ ꯅꯪꯅ ꯀꯥꯔ ꯊꯧꯕꯗꯣ, ꯑꯩ ꯈꯪꯉꯦ. ꯊꯣꯏꯕꯤꯅ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ. ꯍꯣꯏ, ꯊꯧꯔꯦ. ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯅꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯗꯤ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯗꯨ ꯑꯔꯥꯏꯕꯗꯤ ꯑꯣꯏꯈꯤꯗꯦ. ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤ ꯆꯤꯟꯕꯥꯂꯨ ꯀꯥꯡꯊꯣꯛꯇꯨꯅ ꯋꯥ ꯑꯃꯠꯇ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ. ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯑꯃꯨꯛꯀ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯪꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯗꯤ. ꯅꯪ ꯁꯣꯏꯗꯅ ꯗꯣꯛꯇꯔ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯃꯆꯨ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤꯗ. ꯊꯣꯏꯕꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯅ ꯏꯃꯥꯏ ꯆꯣꯜꯂꯛꯏ ꯇꯞꯅ. ꯉꯥꯟꯊꯣꯏ, ꯅꯪ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯒꯤ ꯋꯥꯍꯪꯗꯨ ꯄꯥꯎꯈꯨꯝ ꯄꯤꯗꯦ. ꯇꯨꯃꯤꯟꯅ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ. ꯊꯣꯏꯕꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯋꯥꯕ ꯇꯥꯍꯟꯈ꯭ꯔꯦ ꯉꯥꯟꯊꯣꯏ. ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯉꯁꯤꯁꯨ. ꯊꯣꯏꯕꯤ, ꯄꯨꯝꯅꯃꯛꯇꯣ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ. ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯥꯟꯅꯕ ꯋꯥꯔꯤ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ. ꯅꯈꯣꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯞꯅꯈ꯭ꯔꯦꯗ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯗꯤ ꯑꯩꯈꯣꯏꯗꯒꯤ ꯏꯆꯦꯜꯁꯨ ꯊꯩꯅ ꯆꯦꯟꯈ꯭ꯔꯦ. ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯤꯗꯤ ꯊꯃꯣꯏ ꯁꯣꯛꯂꯦ. ꯉꯥꯟꯊꯣꯏ, ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ. ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯥꯟꯊꯣꯏ. ꯑꯩꯅ ꯑꯩꯒꯤ ꯑꯉꯥꯎꯕꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯐꯥꯊꯕ ꯉꯝꯈꯤꯗꯕꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯃꯥꯡ ꯇꯥꯛꯍꯟꯕ ꯑꯣꯏꯈ꯭ꯔꯦ. ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯨ ꯃꯐꯝ ꯈꯪꯗꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯤ ꯉꯁꯤꯗꯤ. ꯅꯨꯡꯁꯤꯔꯕ ꯂꯩꯀꯥꯏꯁꯤꯅ ꯅꯣꯡꯃꯇ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯣꯛꯍꯟꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯜꯂꯨꯗꯦ. ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯆꯩꯅꯥ ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯈꯟꯈꯤꯗꯦ. ꯉꯥꯟꯊꯣꯏ, ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡꯗ ꯂꯩꯀꯥꯏꯁꯤꯡꯅ ꯆꯩꯅꯥ ꯄꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯆꯩꯅꯥ ꯑꯗꯨ ꯀꯣꯛꯅꯕ ꯀꯔꯤ ꯇꯧꯒꯦ? ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯆꯩꯅꯥꯗꯨ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯥꯟꯊꯣꯏ? ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯈꯛꯇꯅꯤ ꯆꯠꯀꯗꯧꯕꯅꯤ. ꯃꯗꯨꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯀꯅꯥꯗꯁꯨ ꯐꯪꯍꯟꯅꯤꯡꯗꯦ. ꯉꯥꯟꯊꯣꯏ, ꯅꯤꯡꯁꯤꯡꯕ ꯍꯩꯕꯁꯦ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯁꯦ ꯐꯥꯎꯔꯝꯂꯣꯏꯀꯣ? ꯃꯗꯨ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨ
ꯑꯩꯒꯤ ꯃꯔꯨꯞ ꯊꯣꯏꯕꯤ ꯃꯗꯨ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯊꯣꯏꯕꯤ ꯉꯁꯤꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤꯀꯣ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕꯤ ꯃꯔꯨꯞ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕꯁꯨ ꯅꯪꯒꯨꯝꯅ ꯆꯥꯟꯅꯕꯤ ꯃꯔꯨꯞꯇꯤ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯕꯁꯨ ꯊꯦꯡꯅꯔꯣꯏ ꯉꯥꯟꯊꯣꯏ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯆꯩꯅꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯥꯟꯅꯕꯤ ꯅꯪꯕꯨ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ ꯑꯁꯤ ꯑꯩ ꯈꯪꯕ ꯌꯥꯝ ꯋꯥꯏꯌꯦ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯔꯦ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯄ ꯉꯥꯟꯊꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨ ꯊꯣꯏꯕꯤ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯩꯅ ꯂꯥꯟꯈꯤꯕ ꯀꯌꯥꯕꯨꯁꯨ ꯑꯄꯪꯕꯤ ꯃꯔꯨꯞꯅꯤ ꯈꯜꯂꯒ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯉꯥꯟꯊꯣꯏ ꯑꯗꯨꯒ ꯑꯩꯕꯨ ꯅꯪꯒꯤ ꯃꯔꯨꯞ ꯅꯠꯇꯦ ꯍꯥꯏꯕꯗꯨꯃꯗꯤ ꯃꯗꯨ ꯃꯊꯪꯗꯤ ꯍꯥꯏꯒꯅꯨ ꯉꯥꯟꯊꯣꯏ ꯋꯥꯐꯝ ꯁꯦꯠꯇꯣꯛꯂꯁꯤꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯀꯌꯥ ꯈꯟꯖꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯗꯨ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯂꯝꯕꯗꯒꯤ ꯃꯅꯥꯛꯇ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯉꯥꯟꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯍꯦꯟꯅ ꯀꯞꯂꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯪꯖꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯞ ꯑꯅꯤꯃꯛ ꯆꯤꯟꯕꯥꯜ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯆꯥꯟꯅꯕꯤ ꯃꯔꯨꯞ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨꯅ ꯊꯃꯣꯏ ꯌꯧꯅ ꯋꯥꯔꯧꯈꯤꯕꯅꯤ ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯊꯃꯣꯏ ꯁꯣꯛꯍꯟꯕꯗꯤ ꯉꯥꯏꯍꯥꯛ ꯁꯥꯎꯔꯒ ꯀꯣꯛꯍꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯤꯅ ꯊꯃꯣꯏ ꯁꯣꯛꯍꯟꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯔꯧꯗꯨꯅ ꯂꯩꯍꯧꯕꯁꯤ ꯃꯍꯧꯁꯥꯅꯤ ꯂꯟꯆꯥꯕꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯒ ꯂꯩꯔꯤꯉꯩ ꯉꯥꯟꯊꯣꯏꯒ ꯑꯃꯨꯛ ꯎꯅꯔꯒ ꯉꯥꯟꯊꯣꯏꯅ ꯄꯦꯟꯗꯕ ꯀꯌా ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯂꯤꯕꯗꯨ ꯊꯣꯏꯕꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯗ ꯇꯞꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗꯤ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯁꯨ ꯍꯥꯏꯃꯟꯕ ꯊꯣꯛꯂꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯑꯁꯨꯝꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯉꯥꯟꯊꯣꯏ ꯑꯩ ꯅꯪꯒꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯅꯠꯇꯦ ꯊꯣꯏꯕꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯅꯗꯨꯅ ꯂꯩ ꯑꯅꯤꯃꯛ ꯀꯞꯄꯁꯨ ꯂꯦꯞꯇꯦ ꯅꯪꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯛꯄꯗ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯄꯣꯛꯄꯗꯨ ꯊꯥꯗꯣꯛꯂꯣ ꯉꯥꯟꯊꯣꯏ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯒꯦ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯍꯦꯟꯅ ꯀꯞꯂꯦ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯅꯪꯒꯤ ꯀ꯭ꯂꯤꯅꯤꯛꯁꯤꯒꯤꯗꯃꯛꯇꯁꯨ ꯀꯟꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯄꯨꯟꯁꯤꯗ ꯑꯐꯕ ꯃꯥꯏ ꯄꯥꯛꯄ ꯉꯥꯛꯇ ꯑꯣꯏꯌꯨ ꯅꯪꯅ ꯑꯁꯤꯒꯤ ꯊꯥꯛ ꯌꯧꯕꯁꯦ ꯑꯩ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕꯕꯨ ꯑꯩ ꯌꯥꯝꯅꯁꯨ ꯍꯔꯥꯎꯏ ꯑꯩ ꯏꯁꯥꯅ ꯐꯪꯖꯕꯒꯨꯝ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯏ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯣꯏꯕꯤꯁꯨ ꯉꯥꯟꯊꯣꯏꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤ ꯂꯥꯏꯠ ꯐꯤꯠꯇꯤꯡ ꯇꯧꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯗꯨ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝ ꯂꯥꯛꯄꯗꯨꯗ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ ꯉꯥꯟꯊꯣꯏ ꯑꯩ ꯆꯠꯂꯒꯦ ꯉꯥꯟꯊꯣꯏ ꯍꯔꯥꯎꯅ ꯈꯨꯝꯂꯛꯄ ꯅꯠꯇꯦ ꯃꯥꯏꯊꯣꯡꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯊꯣꯏꯕꯤꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯊꯣꯡꯖꯤꯜꯂ ꯂꯥꯛꯂꯤꯕ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯧꯔꯛꯄ ꯑꯍꯜ ꯑꯗꯨꯅ ꯆꯪꯂꯛꯄꯒ ꯃꯥꯌꯣꯛꯅꯩ ꯊꯣꯏꯕꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯆꯠꯈꯤ ꯉꯥꯟꯊꯣꯏꯁꯨ ꯊꯣꯏꯕꯤꯗ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯍꯧꯅꯤꯡꯕꯒꯨꯝ ꯆꯦꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕꯅ ꯍꯥꯜꯂꯝꯂꯦ ꯊꯣꯏꯕꯤꯒ ꯊꯦꯡꯅꯕꯒꯤ ꯃꯍꯨꯠꯇ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯒ ꯑꯣꯏꯅ ꯃꯥꯌꯣꯛꯅꯩ ꯑꯍꯜ ꯑꯗꯨꯅ ꯈꯪꯅꯤꯡꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯍꯜ ꯅꯤꯄꯥꯗꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯋꯥꯈꯜ ꯈꯜꯂꯦ ꯍꯧꯖꯤꯛꯀꯤ ꯊꯣꯛꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯣꯏꯕꯤ ꯍꯩꯕ ꯅꯠꯇ꯭ꯔꯅꯤ ꯑꯍꯜ ꯑꯗꯨꯅ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯥꯅꯤ ꯊꯣꯏꯕꯤ ꯀꯧꯕꯅꯤ ꯀꯀꯥ ꯑꯣ ꯅꯈꯣꯏꯒ ꯈꯪꯅꯕ꯭ꯔꯥ ꯍꯣꯏ ꯊꯥꯏꯅ ꯇꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕꯤꯅꯤ ꯑꯣ ꯏꯁ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯑꯉꯥꯡꯅꯤꯅꯦ ꯅꯨꯡꯉꯥꯏꯇꯦꯗ ꯊꯣꯏꯕꯤꯕꯨꯔ ꯍꯥꯏꯔꯤꯁꯦ ꯀꯀꯥ
ꯉꯥꯟꯊꯣꯏꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯄꯅꯤ꯫ ꯍꯣꯏꯅꯦ, ꯇꯧꯕꯒꯤꯕꯨꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤꯗꯤ ꯊꯣꯏꯗꯣꯛꯅꯕꯨ ꯈꯟꯅꯗ꯭ꯔꯦꯗ ꯌꯨꯝ ꯄꯥꯜꯂꯒ ꯌꯨꯝ ꯀꯥꯏꯕ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯦꯝꯃ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩ ꯚꯥꯞ ꯑꯃꯗ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯀꯥ꯫ ꯊꯣꯏꯕꯤꯁꯤ ꯀꯩ ꯇꯧꯔꯒꯦ? ꯀꯀꯥꯅ ꯈꯪꯕꯒ ꯂꯩꯕ꯭ꯔꯣ? ꯏꯍꯦ, ꯑꯩꯗꯤ ꯅꯈꯣꯏ ꯈꯪꯅꯩ ꯍꯥꯏꯕꯗꯨꯗ ꯈꯪꯉꯝꯃꯗ꯭ꯔꯅ ꯈꯟꯕꯅꯤ, ꯈꯪꯗꯕ ꯑꯣꯏꯔꯦ꯫ ꯃꯔꯛ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯨꯗ꯭ꯔꯤ, ꯑꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯀꯨꯞꯊꯅ ꯍꯪꯅꯗ꯭ꯔꯤꯕ, ꯑꯗꯨꯒꯤꯅꯤ ꯀꯀꯥ꯫ ꯌꯨꯝ ꯄꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯗꯤꯚꯣꯔꯁ ꯇꯧꯅꯔꯒ ꯂꯩꯔꯦ ꯍꯥꯏꯕꯕꯨꯗꯤ ꯈꯪꯕ, ꯑꯗꯨꯗ ꯀꯨꯞꯊꯅꯗꯤ ꯈꯪꯗꯦ꯫ ꯑꯣ, ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯕ ꯏꯃꯨꯡꯗꯅꯤ꯫ ꯃꯀꯨꯕꯣꯛꯇꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤ꯫ ꯃꯍꯥ ꯄꯥꯄꯤꯅꯤꯗ ꯅꯤꯄꯥꯗꯣ꯫ ꯑꯃꯨꯛꯇꯣꯏꯕ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯂꯧꯕꯤꯔꯒ ꯑꯣꯠꯄꯤꯕꯒ ꯅꯩꯕꯤꯕꯒ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕꯕꯨ ꯉꯝꯗ꯭ꯔꯕꯅꯤꯅꯦ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯂꯣꯟꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯗꯅ ꯐꯥꯔꯒ ꯍꯦꯛꯇ ꯐꯨꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯍꯟꯕ ꯅꯠꯇꯦ꯫ ꯊꯥ ꯈꯔ ꯂꯩꯔꯝꯃꯒ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯀꯅꯥꯅꯕꯨ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯌꯥꯝꯅ ꯑꯣꯛꯇꯕ ꯅꯤꯄꯥꯅꯤꯅꯦ꯫ ꯂꯩꯀꯥꯏꯒꯤ ꯏꯆꯥ ꯏꯁꯨꯅꯤ ꯍꯥꯏꯅꯒ ꯀꯟꯈꯠꯅꯤꯡꯉꯥꯏ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯗꯕꯅꯤ꯫ ꯈꯥꯏꯅꯈꯤꯕꯅꯁꯨ ꯍꯦꯟꯅ ꯍꯔꯥꯎꯔꯕꯅꯤꯗ ꯑꯩꯈꯣꯏꯗꯤ꯫ ꯊꯣꯏꯕꯤꯕꯣ꯫ ꯉꯥꯟꯊꯣꯏꯗꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯐꯝꯂꯝꯕꯗꯣ ꯐꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯃꯁꯥꯗꯨꯁꯨ ꯄꯥꯈꯠꯅ ꯍꯪꯂꯛꯏ, ꯀꯀꯥ, ꯀꯃꯥꯏꯅ ꯀꯂꯣꯏꯅꯒꯦ ꯍꯥꯏꯁꯦ? ꯏꯁ ꯏꯕꯦꯝꯃ, ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯐꯨꯕꯒꯤ ꯃꯈꯣꯜ ꯇꯥꯏ, ꯋꯥ ꯂꯣꯏꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯀꯞꯄꯒꯤꯁꯨ ꯃꯈꯣꯟ ꯇꯥꯏ꯫ ꯌꯨꯝꯅꯗꯤ ꯅꯛꯅꯅ ꯂꯩꯅꯕꯅꯤꯅ ꯀꯔꯤ ꯇꯧꯅꯔꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗ꯭ꯔꯁꯨ ꯍꯦꯛꯇ ꯇꯥꯏ꯫ ꯃꯀꯨꯕꯣꯛꯇꯨꯅ ꯊꯕꯛ ꯃꯌꯥꯝ ꯑꯃꯒꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯃꯥꯅ ꯂꯩꯇꯕ ꯃꯇꯝꯗꯅ ꯈꯔ ꯑꯃꯨꯛ ꯍꯦꯜꯂꯤ ꯅꯤꯄꯥꯗꯨꯅ ꯃꯥꯕꯨ ꯑꯣꯠꯄꯁꯦ꯫ ꯑꯃꯨꯛꯇꯤ ꯇꯥꯕ ꯉꯝꯗꯗꯅ ꯅꯅꯦꯒ ꯏꯃꯧ ꯅꯨꯄꯤꯒ ꯆꯦꯟꯁꯤꯜꯂꯒ ꯈꯥꯝꯗꯣꯛꯂꯨꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦꯛꯇ ꯈꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯊꯣꯛꯂꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯥ ꯇꯥꯏ, ꯃꯥꯅꯗꯤ ꯑꯩꯕꯨ ꯈꯪꯉꯝꯃꯔꯣꯏꯗꯣ, ꯀꯝꯗꯧꯅꯁꯨ ꯈꯪꯒꯅꯤ? ꯅꯣꯡꯃꯇ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯅꯠꯇꯦ꯫ ꯃꯤꯅꯥꯏ ꯊꯝꯕꯒꯨꯝꯅꯅꯤ ꯊꯝꯂꯤꯕꯗꯣ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯅꯤꯄꯥꯗꯨꯅ ꯁꯥꯗꯅ ꯆꯠꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯑꯃꯨꯛ ꯐꯨꯕꯤꯅꯤ꯫ ꯍꯔꯦ ꯍꯔꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯈꯔ ꯈꯖꯤꯛꯇꯅꯤ ꯀꯣꯏꯕꯦꯝꯃ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯤꯄꯥ ꯑꯗꯨꯒ ꯈꯥꯏꯅꯔꯒ ꯍꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤꯕꯅꯤꯅꯦ꯫ ꯀꯀꯥ, ꯅꯤꯄꯥꯗꯣ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯔꯤꯒꯦ? ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄ ꯌꯥꯗ꯭ꯔꯦꯗꯣ꯫ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯐꯪꯍꯟꯕ, ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯟꯗꯕ, ꯃꯇꯝ ꯆꯥꯅ ꯃꯆꯥꯕꯨ ꯋꯥꯔꯛꯍꯧꯗꯕꯒꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯤꯍꯦꯞꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯔꯛꯇ ꯈꯛꯇ ꯎꯏ꯫ ꯃꯄꯥꯗꯨꯁꯨ ꯂꯩꯀꯥꯏꯒ ꯇꯤꯟꯅꯕ ꯃꯤ ꯅꯠꯇꯦꯗ꯫ ꯑꯩꯗꯤ ꯁꯦꯜ ꯄꯥꯏꯔꯕꯅꯤ ꯍꯥꯏꯗꯅ ꯅꯥꯏꯇꯣꯝ ꯍꯤꯡꯅꯕ ꯍꯣꯠꯅꯕ, ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯁꯣꯜꯂꯦꯗꯅ꯫ ꯏꯁ, ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯃꯌꯥꯝꯁꯤꯕꯣ? ꯏꯕꯦꯝꯃ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯁꯦꯟꯅꯔꯤꯕꯁꯦ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯎꯆꯦꯛ ꯃꯆꯥ ꯍꯥꯞꯄꯒ ꯁꯦꯟꯅꯕꯒꯨꯝꯕꯅꯤ꯫ ꯀꯣꯝꯅ ꯄꯥꯏꯁꯤ ꯄꯥꯏꯊꯣꯛꯈꯤꯒꯗ꯭ꯔꯥ, ꯆꯦꯠꯅ ꯄꯥꯏꯁꯤ ꯁꯤꯈꯤꯒꯗ꯭ꯔꯥ? ꯃꯔꯛꯁꯤꯗ ꯍꯩꯅ ꯁꯤꯡꯅ ꯃꯆꯥꯕꯨ ꯂꯣꯏꯅꯗꯕ ꯃꯃꯥ ꯃꯄꯥꯗꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤ꯫ ꯅꯨꯡꯁꯤꯕ ꯈꯛꯇꯅ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯅꯈꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯅꯆꯥ ꯆꯥꯎꯔꯛꯈꯤꯅꯤ꯫ ꯃꯗꯨꯗꯅꯦ ꯅꯪ ꯀꯀꯥꯅ ꯍꯥꯏꯔꯤꯕꯁꯤ ꯀꯥꯎꯊꯣꯛꯀꯅꯨꯀꯣ꯫ ꯅꯆꯥꯕꯨ ꯐꯍꯟꯅꯤꯡꯉꯤ, ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯣꯝꯅ ꯍꯦꯛꯇ ꯄꯪꯊꯥ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯍꯣꯏ ꯀꯀꯥ꯫ ꯉꯥꯟꯊꯣꯏꯅ ꯑꯃꯨꯛ ꯆꯤꯡꯅꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯗꯨꯗꯤ ꯊꯣꯏꯕꯤꯅ ꯆꯠꯂꯅꯤ ꯍꯥꯏꯔꯤꯗꯨ ꯀꯗꯥꯏꯗ ꯑꯣꯏꯕꯖꯥꯠꯅꯣ? ꯅꯨꯃꯤꯠꯇꯨꯃ ꯉꯥꯟꯊꯣꯏ ꯋꯥꯈꯜꯗꯨ ꯊꯣꯏꯕꯤꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯦ꯫ ꯇꯥꯏꯅꯐꯝ ꯈꯪꯗ ꯑꯁꯥꯎꯕꯗ ꯑꯣꯟꯊꯔꯛꯇꯨꯅ ꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯁꯧ ꯇꯧꯏ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯈꯩꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ, ꯉꯥꯟꯊꯣꯏ, ꯀꯩꯗꯧꯔꯒꯦ? ꯉꯥꯟꯊꯣꯏ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯀꯩꯁꯨ ꯈꯨꯝꯗ ꯕꯦꯗꯔꯨꯝꯗ ꯆꯪꯈꯤ꯫ ꯆꯤꯡꯈꯩꯁꯨ ꯄꯥꯈꯠꯅ ꯆꯪꯂꯛꯄꯗ ꯉꯥꯟꯊꯣꯏꯗ ꯐꯃꯨꯡ ꯃꯆꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯃꯤ? ꯉꯁꯥꯏꯋꯥꯏꯗ ꯆꯤꯡꯈꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯀꯣꯜ ꯇꯧꯕꯗꯗꯤ ꯍꯔꯥꯎ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯍꯦꯛ ꯍꯜꯂꯛꯄꯒ ꯀꯞꯇꯨꯅ ꯂꯩꯕꯁꯤꯗ ꯃꯥꯁꯨ ꯈꯟꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ. ꯅꯪ ꯌꯨꯝꯗ ꯆꯠꯂꯨꯕ꯭ꯔꯣ? ꯏꯃꯥ ꯍꯣꯏꯒ ꯁꯥꯎꯅꯔꯕ꯭ꯔꯣ? ꯁꯥꯎꯅꯗꯦ. ꯑꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯃꯤ? ꯀꯩꯝ ꯇꯧꯗꯦ. ꯑꯗꯨꯒꯤ ꯍꯦꯛꯇ ꯀꯞ ꯌꯥꯕ꯭ꯔꯣ? ꯃꯔꯝꯗꯣ ꯍꯥꯏꯔꯛꯑꯣ. ꯀꯩꯗꯧꯔꯒꯦꯕ? ꯃꯥꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯛꯇꯨꯅ ꯄꯨꯝꯅꯃꯛ ꯌꯥꯔꯦ ꯍꯥꯏꯔꯒꯗꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯐꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯣꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ? ꯀꯅꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯉꯥꯟꯊꯣꯏ. ꯉꯥꯟꯊꯣꯏꯗꯤ ꯆꯤꯡꯈꯩꯅ ꯍꯪꯂꯤꯕꯗꯨ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛꯇꯨ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯗ ꯋꯥꯀꯠꯂꯤ. ꯃꯇꯝꯗꯨꯗ ꯃꯥꯅ ꯇꯥꯃꯣꯒꯤꯗꯃꯛꯇ ꯂꯦꯞꯄꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ. ꯑꯩꯕꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯆꯠꯈꯤꯕꯅꯤ. ꯐꯔꯦ, ꯃꯇꯝꯗꯨꯗ ꯃꯥꯁꯨ ꯊꯃꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤ. ꯌꯥꯔꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯒꯤ ꯂꯨꯍꯣꯡꯉꯝꯃꯤꯅꯣ? ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯃꯗ. ꯆꯤꯡꯈꯩ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯃꯦꯗꯤꯀꯦꯜ ꯇꯝꯕ ꯃꯇꯝꯗ ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤꯕꯨ ꯃꯤꯁ ꯇꯧꯗꯨꯅ ꯀꯞꯄ ꯃꯇꯝꯗ ꯆꯤꯡꯈꯩꯅ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯔꯨꯞꯀꯤ ꯑꯍꯥꯡꯕ ꯃꯐꯝꯗꯨ ꯃꯦꯟꯁꯤꯟꯈꯤꯕꯅꯤ. ꯊꯣꯏꯕꯤ ꯊꯦꯡꯅꯔꯛꯄ꯭ꯔꯣ ꯉꯁꯤ? ꯉꯥꯟꯊꯣꯏꯁꯨ ꯀꯞꯂꯤꯕꯗꯨ ꯐꯤꯖꯤꯅ ꯇꯩꯊꯣꯛꯂꯒ ꯃꯀꯣꯛ ꯅꯣꯝꯃꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ. ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇ꯭ꯔꯣ? ꯅꯈꯣꯏꯅꯤ ꯈꯟꯅꯔꯛꯄ꯭ꯔꯣ? ꯈꯟꯅꯗꯦ. ꯈꯟꯅꯕꯒꯤ ꯃꯍꯨꯠꯇ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗ ꯃꯥꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄꯅꯤ. ꯃꯁꯥꯅ ꯂꯥꯟꯈꯤꯕꯗꯣ ꯂꯥꯜꯂꯦ ꯍꯥꯏꯔꯛꯏꯗꯣ ꯐꯠꯇ꯭ꯔꯣ? ꯂꯥꯜꯂꯦ ꯍꯥꯏꯕ ꯉꯝꯃꯤꯗꯣ ꯃꯥ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯁꯛꯅꯤ ꯇꯥꯏꯅꯤ. ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯣꯏꯅ ꯃꯥ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯕ? ꯃꯥꯅ ꯋꯥꯔꯤ ꯂꯤꯕꯗ ꯑꯩꯅ ꯇꯥꯗꯕꯤꯗ ꯆꯦꯟꯒꯗ꯭ꯔꯣ? ꯑꯩꯅ ꯁꯥꯎꯔꯤꯕꯗꯣ ꯃꯥꯁꯨ ꯑꯁꯤꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯤꯊꯣꯛꯄ ꯌꯥꯗꯕ꯭ꯔꯣ? ꯃꯥꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯒꯤ ꯃꯔꯝ ꯂꯩꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯔꯒ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ. ꯑꯗꯨꯒꯤ ꯍꯥꯏꯗꯣꯛꯇꯕ ꯑꯣꯏꯔꯝꯒꯅꯤ. ꯇꯥꯃꯣꯒ ꯃꯔꯤ ꯂꯩꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯃꯁꯥꯅ ꯌꯥꯖꯗꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯕꯁꯨ ꯃꯥ ꯂꯨꯍꯣꯡꯕꯗꯨ ꯐꯥꯎꯕꯗꯤ ꯃꯁꯥꯅ ꯌꯥꯔꯒ ꯍꯣꯡꯉꯤ ꯅꯠꯇ꯭ꯔꯣ? ꯃꯗꯨꯃꯁꯨ ꯃꯁꯥꯅ ꯌꯥꯖꯗꯦ ꯍꯥꯏꯗꯣꯏꯔꯣ? ꯑꯁꯥꯎꯕꯗꯣꯝꯗꯣ ꯐꯥꯊꯧ. ꯀꯩꯗꯧꯔꯒꯦ? ꯇꯞꯅ ꯈꯜꯂꯨ. ꯅꯪꯅ ꯎꯔꯤꯕ ꯈꯔꯗꯨꯅ ꯄꯨꯝꯅꯃꯛ ꯖꯁ ꯇꯧꯊꯣꯛꯀꯅꯨ. ꯃꯔꯥꯜ ꯂꯩꯇ꯭ꯔꯗꯕ ꯏꯕꯨꯡꯗꯣ ꯃꯥꯅ ꯅꯨꯡꯁꯤ ꯀꯥꯏꯍꯧꯕꯤꯔꯒ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ. ꯃꯇꯝꯗꯨꯗ ꯇꯥꯃꯣꯅ ꯀꯔꯝꯅ ꯂꯦꯟꯈꯤ ꯍꯥꯏꯕ ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯤꯌꯦ. ꯁꯦꯟ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯤꯔꯝꯗ ꯂꯩꯊꯣꯛꯈꯤꯕꯅꯤ. ꯑꯗꯨꯒ ꯅꯣꯡꯃꯇꯁꯨ ꯍꯜꯂꯛꯇꯨꯅ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯈꯤꯕ ꯅꯠꯇꯦ. ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯇꯥꯃꯣꯅ ꯌꯨ ꯊꯛꯇꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯦꯟꯈꯤꯕꯗꯨ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯤꯌꯦ. ꯇꯥꯃꯣꯅ ꯈꯣꯡꯒꯣꯜꯗ ꯆꯠꯄꯗꯁꯨ ꯊꯣꯏꯕꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯈꯥꯡꯕ ꯆꯠꯈꯤꯕꯅꯤ ꯏꯕꯨꯡꯗꯣ. ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯤꯌꯦ. ꯃꯥ ꯌꯥꯔꯦꯁꯦ. ꯅꯪꯒꯤ ꯑꯁꯥꯎꯕꯗꯨꯅ ꯍꯧꯈꯤꯕ ꯑꯃꯠꯇ ꯍꯜꯂꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯈꯟꯗꯣꯛ. ꯀꯩꯗꯧꯔꯒꯦ? ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯉꯥꯟꯊꯣꯏ. ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯒꯦ ꯍꯥꯏꯅ ꯄꯥꯟꯈ꯭ꯔꯗꯤ ꯉꯝꯅꯕ ꯍꯤꯡꯈꯤꯕ ꯌꯥꯗꯕ꯭ꯔꯥ? ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯅ ꯂꯥꯛꯆꯗꯨꯅ ꯈꯛꯇ ꯍꯤꯡꯕ ꯄꯨꯟꯁꯤꯗ ꯀꯔꯤ ꯄꯨꯟꯁꯤꯅꯣ? ꯃꯊꯧꯅ ꯑꯗꯨꯛ ꯂꯩꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯃꯥꯅ? ꯀꯃꯥꯏꯅꯒ ꯂꯣꯏꯅꯩ ꯍꯥꯏꯒꯦ? ꯌꯥꯝ ꯑꯣꯠꯄꯤ ꯍꯥꯏ. ꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯊꯤꯅꯁꯨ ꯐꯨꯕꯤ ꯍꯥꯏ. ꯐꯨꯕꯒꯤ ꯇꯥꯛꯄꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯄꯥꯝꯕꯣꯝꯗ ꯇꯥꯔꯤꯗꯣ. ꯑꯩ ꯈꯜꯂꯨꯔꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯁꯤ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏ ꯍꯦꯟꯅ ꯀꯞꯄ ꯍꯧꯏ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯥꯝ ꯁꯥꯊꯤꯅ ꯑꯣꯠꯄꯤꯖꯥꯠꯂꯣ? ꯍꯣꯏ. ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯨꯕ ꯏꯃꯨꯡꯗꯨꯒꯤ ꯌꯨꯝꯊꯪꯅꯕꯗꯒꯤ ꯑꯍꯜ ꯑꯃ ꯅꯥꯏꯠ ꯐꯤꯇꯤꯡ ꯇꯧꯕ ꯌꯥꯎꯕ ꯂꯥꯛꯏ. ꯃꯥꯅ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯝꯕꯅꯤ. ꯑꯩ ꯇꯥꯕ ꯉꯝꯗꯦ. ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯑꯗꯨ ꯄꯥꯡꯗꯅ ꯍꯤꯡꯉꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝꯅ ꯄꯥꯡꯗꯅ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ. ꯃꯌꯥꯝ ꯁꯥꯟꯅꯃꯤꯟꯅꯕꯗ ꯑꯇꯩꯅ ꯑꯗꯨꯝ ꯐꯨꯕꯤꯅꯤ. ꯁ꯭ꯀꯨꯜꯗꯁꯨ ꯀ꯭ꯂꯥꯁꯃꯦꯠ ꯑꯇꯩꯅ ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯃꯨꯟꯕꯤꯅꯤ. ꯑꯗꯨꯒ ꯃꯥꯗꯤ ꯀꯩꯁꯨꯝꯇ ꯍꯥꯏꯕ ꯉꯝꯗ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ. ꯑꯗꯨꯒ ꯑꯩꯅ ꯑꯣꯏꯅ ꯈꯠꯅꯗꯣꯏꯅꯤ. ꯃꯤꯅꯁꯨ ꯌꯥꯝ ꯂꯥꯛꯆꯍꯟꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ. ꯆꯤꯡꯈꯩꯁꯨ ꯉꯥꯟꯊꯣꯏꯅ ꯀꯞꯂꯒ ꯇꯝꯂꯤꯕ ꯃꯌꯥꯝꯗꯨ ꯊꯤꯡꯂꯨꯗꯦ. ꯄꯦꯟꯗꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯖꯔꯁꯅꯨ ꯈꯟꯗꯨꯅ ꯉꯥꯟꯊꯣꯏꯅ ꯀꯞꯇꯨꯅ ꯇꯝꯂꯤꯕꯗꯨ ꯇꯥꯗꯨꯅ ꯂꯩ. ꯊꯥꯏꯅꯗꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯁꯨ ꯑꯩꯅ ꯃꯣꯏꯗ ꯆꯠꯂꯁꯨ ꯆꯪꯉꯛꯀꯦ ꯂꯥꯛꯀꯦ ꯍꯥꯏꯅꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯌꯥ ꯊꯤꯅ ꯂꯥꯞꯅꯔꯤ. ꯑꯩꯅ ꯆꯪꯉꯛꯑꯣ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯆꯪꯉꯛꯇꯦ. ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯨꯗ
ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩꯔꯦ ꯃꯥꯅ ꯆꯪꯉꯒ ꯑꯗꯨꯗ ꯍꯥꯏꯕꯗ ꯑꯩꯅ ꯇꯥꯟꯒꯗ꯭ꯔꯕ ꯑꯩꯅ ꯊꯤꯅ ꯍꯥꯏꯒꯗ꯭ꯔꯣ ꯑꯩꯕꯨ ꯉꯥꯎꯕꯤꯔꯕ ꯃꯥꯒꯨꯝꯅ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯔꯕ ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯃꯥꯒꯤ ꯃꯔꯥꯜꯗꯨꯅ ꯍꯥꯟꯅꯒꯨꯝ ꯇꯧꯕꯗꯨ ꯈꯔ ꯈꯖꯤ ꯈꯧꯇꯛ ꯆꯥꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯈꯤꯗ꯭ꯔꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯃꯥꯏꯊꯣꯡꯗꯨꯁꯨ ꯏꯇꯨꯛ ꯇꯨꯛꯊꯅꯋꯤ ꯋꯥꯗꯣ ꯍꯥꯏꯅ ꯉꯥꯟꯊꯣꯏꯁꯨ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯈꯪꯂꯦ ꯉꯥꯟꯊꯣꯏꯒꯤ ꯊꯃꯣꯏꯗ ꯉꯁꯤꯁꯨ ꯊꯣꯏꯕꯤꯕꯨ ꯇꯁꯦꯡꯅ ꯅꯤꯡꯖꯔꯤ ꯍꯥꯏꯕꯗꯣ ꯌꯥꯔꯁꯦ ꯅꯨꯡꯉꯥꯏꯇꯕꯗ ꯁꯨꯝ ꯈꯟ ꯂꯩꯔꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯊꯣꯏꯕꯤꯗꯣ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯃꯥꯁꯨ ꯅꯪꯅ ꯁꯥꯎꯔꯒ ꯂꯩꯕꯗꯨꯗ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯒꯅꯤ ꯂꯟꯆꯥ ꯊꯣꯏꯕꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯇꯨꯡ ꯏꯟꯅꯔꯨꯗ꯭ꯔꯦ ꯃꯔꯝ ꯂꯩꯕꯒꯤ ꯌꯨꯝꯒꯤ ꯒꯥꯔꯤꯅ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯣꯛꯏ ꯑꯗꯨꯕꯨ ꯂꯟꯆꯥ ꯃꯁꯥꯗꯨ ꯋꯥꯍꯪ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯤ ꯑꯍꯤꯡꯗꯨꯃ ꯇꯨꯝꯊꯕ ꯌꯥꯈꯤꯗꯦ ꯊꯣꯏꯕꯤꯒꯤ ꯅꯨꯄꯥꯗꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯕ ꯐꯥꯎꯏ ꯇꯁꯦꯡꯅ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯣꯛꯄ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯟꯆꯥꯗꯤ ꯁꯤꯝꯂꯥꯗ ꯑꯃꯨꯛ ꯍꯟꯈꯤꯒꯗꯧꯔꯦ ꯊꯣꯏꯕꯤ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯊꯕ ꯌꯥꯗ ꯋꯥꯈꯜ ꯈꯜꯂꯤ ꯑꯍꯤꯡꯗꯨ ꯄꯨꯡꯁꯨ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯦ ꯊꯣꯏꯕꯤ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯇꯦꯕꯜ ꯂꯦꯝꯗꯨ ꯊꯥꯡꯒꯠꯇꯨꯅ ꯆꯦ ꯀꯣꯂꯣꯝ ꯄꯨꯊꯣꯛꯏ ꯑꯍꯤꯡ ꯆꯨꯞꯄ ꯀꯣꯂꯣꯝ ꯄꯥꯏꯗꯨꯅ ꯅꯣꯡ ꯉꯥꯟꯈꯤꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯉꯥꯏ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗꯦ ꯕ꯭ꯔꯦꯛꯐꯥꯁ ꯐꯥꯎꯕ ꯆꯥꯕ ꯅꯠꯇꯦ ꯊꯣꯏꯕꯤꯅ ꯀꯥ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯗꯨꯗ ꯃꯃꯥ ꯂꯩꯃꯗꯨ ꯄꯥꯈꯠꯇꯨꯅ ꯆꯪꯂꯛꯏ ꯕꯦꯝꯃ ꯊꯣꯏꯕꯤ ꯀꯔꯤꯅꯣꯃꯗꯤ ꯆꯥꯁꯤꯜꯂꯒ ꯊꯕꯛꯇꯨ ꯃꯈꯥ ꯆꯠꯊꯧꯗꯅ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ ꯏꯁꯤꯡ ꯈꯛꯇ ꯊꯛꯑꯒ ꯀꯃꯥꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕꯅꯣ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯏꯃꯥ ꯀꯔꯤ ꯁꯦꯝꯃꯛꯎꯒꯦ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯦ ꯆꯥꯔꯔꯣꯏꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯀꯧꯁꯤꯔꯣ ꯅꯁꯥꯗꯨ ꯀꯔꯤ ꯇꯧꯒꯦ ꯌꯦꯡꯍꯟꯅꯕ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ ꯏꯃꯥ ꯊꯣꯏꯅ ꯋꯥꯁꯤꯟꯕꯤꯔꯨꯅꯨ ꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯃꯆꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯃꯃꯥ ꯂꯩꯃ ꯈꯪꯉꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯑꯁꯤ ꯇꯧꯔꯦ ꯑꯁꯨꯝ ꯇꯧꯔꯦ ꯍꯥꯏꯅ ꯁꯣꯏꯗꯅ ꯇꯝꯒꯗꯧꯕꯅꯤ ꯃꯕꯨꯛꯇ ꯋꯥ ꯂꯣꯠꯄ ꯍꯩꯔꯝꯕ ꯃꯆꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯣꯏꯕꯤꯕꯨ ꯊꯛꯈꯥ ꯑꯣꯟꯊꯣꯛꯄꯤꯕꯒꯨꯝ ꯉꯁꯤꯗꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯗꯣꯛꯇꯕ ꯇꯝꯊꯣꯛꯇꯕ ꯈꯪꯖꯤꯟꯕꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯈꯟꯖꯤꯜꯂꯨꯕꯗ ꯃꯃꯥ ꯂꯩꯃꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯄꯤꯗꯨ ꯐꯤꯖꯤꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ ꯏꯃꯥꯅ ꯏꯆꯥꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯌꯦꯡꯕ ꯍꯩꯇꯕꯒꯤ ꯉꯁꯤꯗꯤ ꯏꯆꯥꯅ ꯋꯥꯔꯕꯁꯨ ꯃꯃꯥ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯃꯥꯅꯤ ꯑꯩꯗꯤ ꯏꯆꯥꯒꯤ ꯄꯥꯞ ꯄꯨꯔꯕꯅꯤ ꯑꯩꯗꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯊꯣꯏꯕꯤꯁꯨ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯆꯞ ꯂꯦꯞꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯀꯩꯁꯨꯝꯇ ꯇꯧꯗꯦ ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯄꯨꯅ ꯌꯥꯠꯈ꯭ꯔꯕ ꯑꯣꯏꯕꯒꯤꯅꯤ ꯏꯃꯥ ꯍꯣꯏꯅ ꯅꯠꯇ꯭ꯔꯕꯁꯨ ꯑꯃꯅ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯂꯝꯒꯅꯤ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦꯅꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯣ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏ ꯏꯆꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯨ ꯏꯃꯥꯗꯁꯨ ꯇꯝꯃꯨꯅꯦ ꯅꯪꯕꯣ ꯅꯪꯅ ꯍꯥꯏꯗꯣꯛꯇꯅ ꯂꯣꯠꯁꯤꯜꯂꯒ ꯅꯊꯟꯇ ꯆꯩꯅꯥ ꯈꯥꯡꯕ ꯎꯔꯒ ꯏꯃꯥ ꯂꯩꯕ ꯉꯝꯗꯦꯅꯦ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯃꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯋꯥꯁꯨ ꯉꯥꯡꯗꯦ ꯃꯃꯥꯅ ꯍꯪꯂꯤꯕꯗꯨꯁꯨ ꯈꯨꯝꯗꯦ ꯃꯃꯥꯁꯨ ꯐꯤꯖꯤꯅ ꯃꯄꯤ ꯇꯩꯊꯣꯛꯂꯤꯕꯗꯨ ꯇꯣꯛꯇꯦ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯁꯤꯝꯂꯥꯗ ꯑꯃꯨꯛ ꯍꯜꯂꯒꯦ